ꯑꯩꯉꯣꯟꯗ ꯁꯥꯎꯔꯅꯤ ꯏꯇꯥꯎ 이번이 ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯈꯤꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯟꯖꯟꯒꯅꯤ ꯏꯇꯥꯎ ꯒꯥꯔꯤ ꯑꯗꯣ ꯑꯩꯒꯤ ꯒꯥꯔꯤꯅꯤ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯄꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯝꯒꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎꯅ ꯈꯨꯠꯁꯤꯔꯥꯁꯤ ꯇꯧꯔꯤꯗꯨꯕꯣ ꯌꯥꯔꯦ ꯏꯇꯥꯎ ꯋꯥꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯅꯔꯁꯤ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯀꯩꯁꯨ ꯃꯥꯡꯍꯜꯂꯣꯏ ꯏꯇꯥꯎ ꯌꯥꯔꯦ ꯈꯪꯉꯦ ꯏꯇꯥꯎ ꯏꯇꯥꯎ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯏꯇꯥꯎ ꯑꯩ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯂꯦꯝꯕꯤ ꯗꯥꯂꯣꯏꯗ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯔꯛꯑꯕꯣ ꯈꯪꯗꯦꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯤ ꯑꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯊꯕꯛ ꯄꯩꯁꯥ ꯄꯤꯔꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯗꯥꯏ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯇꯧꯁꯟꯒꯦ ꯍꯜꯂꯣ ꯁꯦ ꯄꯥꯏꯔꯛꯑꯦ ꯅꯪ ꯁꯥꯅꯣ ꯗꯥꯂꯣꯌꯥ ꯄꯩꯁꯥꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯦꯝꯕꯤ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯕꯛꯀꯤ ꯁꯦꯟꯐꯝ ꯑꯆꯧꯕ ꯃꯥꯡꯈꯤꯕꯒꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯤ ꯑꯦ ꯑꯩꯗꯤ ꯉꯁꯤ ꯑꯁꯣꯝꯗ ꯄꯤꯔꯛꯀꯅꯤ ꯍꯥꯏꯖꯤꯟꯈ꯭ꯔꯒ ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯁꯤꯟꯈ꯭ꯔꯣ ꯍꯥꯏꯔꯦ ꯑꯁ ꯑꯣꯏꯔꯣꯏꯗꯣꯏꯕ ꯊꯕꯛꯇ ꯑꯩꯅ ꯇꯧꯔꯨꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯕꯁꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯆꯧ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯇꯥꯆꯧ ꯋꯥꯕꯤꯔꯨꯅꯨ ꯑꯣ ꯅꯪ ꯅꯁꯥꯅ ꯌꯥꯔꯕꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯉꯔꯣꯏꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯍꯜꯂꯣ ꯍꯥ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯣ
ꯇꯥꯆꯧ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯊꯕꯛꯀꯤ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅ ꯇꯥꯆꯧꯗ ꯈꯣꯟ ꯈꯔ ꯀꯟꯈ꯭ꯔꯦ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯔꯅꯨ ꯇꯥꯆꯧ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧꯅ ꯑꯉꯧꯕꯤ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯇꯥꯆꯧ